ki Homeland Security na Homeland Z Guide Haina Mingthonba Pokect friendly Oiba reference book ama PUTHOKKHRE Homeland Security Summit pangthoklingai manungda puthokliba reference book adugi matingda Director Raj Kumar Bablu Singna Pami Singda Fongdokibada Hairiba reference book aduna Mahairoi Singh Lam Koiba Singh Amadi Micham Singh dasu mathau tarakpa emergency number helpline number cab service Laifam hotel location na tingba Hairiba reference book adugi mating na irai laina khudingma khanghanba ngamlagani reference book aduna kanagumba amana mathau tarakpa khudingma kudakta phanghanduna khudong chaba kaya piduna mating pangpa ngamlagani Homeland Security na tourism growth laihanna ba paikhatlakpa khongthangda masina chawna mating oiba ngamgani haibagi thajaba lei loinana guide asi school college university transport hub hotel amadi tourism center singda phanghanna ba pandam thamli haina mahakna makha taki ngasi tawjeba pagi press meet che ko occasion se de pagi nogi homeland security ki homeland jet guide haiba pagi pocket friendly oiba pagi jet full sigi je koina reveal tawbugi da makta tawjabani sida yauriba ambulance everything sida lam yaure ready manipur ki mapam kogi lairiba location kogi tourist su kana ga do mapam sing ko kam mapam da koi chatta manipur lata gadi local transporter ki taxi ki ready hotel singi sigi lona koi information je se sure amadi koina QR code su bijari kai gumba sida koina location je direct google map pamda ju QR code scan ta hoga to any medical ki ero any hotel ki ero any tourist place ero sigi pose koi ki memang to ani fangani aruga koi ki google map chulu fangani masi sina akoina homeland security na khanjaba mission amaka koi mayam je better connect better inform ka aru better aware oibnaba amadi koi any number ma emergency number ma thirak matamda koi google da tongna da bida koi any pocket friendly ba si pocket ta hapa chakte yare pocket ta si anyone koi tourist wagera chhatra wagera anyone ama itana pairaga thamba matamda kanaba oiraga da posak amakakni ena ina haijage si kanaba si lobiu